ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯆꯔꯔꯣꯏ ꯍꯥꯏꯅ ꯂꯩꯔꯨꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯑꯃꯨꯛ ꯊꯥꯒꯠꯅꯤꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯁꯦꯝꯖꯔꯛꯏ ꯃꯁꯤ ꯁꯦꯝꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯣꯡꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤꯅ ꯑꯩꯉꯣꯟꯗ ꯇꯣꯡꯕ ꯅꯠꯇꯦ ꯑꯩ ꯄꯩꯁꯥ ꯐꯪꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯇꯤꯡꯉꯦ ꯐꯣꯟꯒꯁꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯔꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯖꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯔꯥꯜ ꯑꯍꯣꯏ ꯌꯦꯡꯕ ꯃꯤ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯪꯕꯁꯦ ꯃꯈꯣꯏꯅꯗꯤ ꯈꯪꯉꯣꯏ ꯍꯥꯏ ꯃꯣꯏꯅ ꯅꯤꯡꯉꯤꯕꯁꯦ ꯈꯪꯉꯣꯏ ꯍꯥꯏ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯕ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯅꯕ ꯁꯣꯏꯕ ꯄꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯊꯥꯒꯠꯄ ꯋꯥꯍꯩ ꯑꯐꯕ ꯋꯥꯍꯩ ꯁꯤꯃ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ 2023 ꯊꯥꯗꯒꯤ ꯍꯥꯏꯕꯗꯤ ꯃꯦ ꯊꯥꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯦ ꯆꯍꯤ 3 ꯍꯦꯜꯂꯕꯅꯤ ꯃꯁꯤꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯤ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯁꯤ ꯑꯃꯨꯛꯁꯨ ꯁꯦꯝꯒꯅꯤ ꯃꯁꯤ ꯀꯥꯟꯅꯗꯦ ꯄꯩꯁꯥ ꯇꯤꯡꯉꯦ ꯐꯣꯟꯒꯁꯤ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗ ꯆꯦꯛꯁꯤꯜꯂꯣ ꯏꯔꯩꯆꯥꯁꯤꯡ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯗꯣ ꯍꯥꯏꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯃꯔꯨ ꯑꯣꯏꯅꯗꯤꯅꯦ ꯃꯩꯇꯩꯅ ꯂꯥꯟꯗꯦ ꯍꯥꯏꯌꯣꯕ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯩꯇꯩꯅ ꯂꯥꯟꯗꯦ ꯃꯩꯇꯩꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯍꯧꯕ ꯂꯥꯟ ꯅꯠꯇꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯍꯧꯕ ꯂꯥꯟꯅꯤ ꯃꯩꯇꯩꯗ ꯍꯧꯁꯟꯅꯔꯒ ꯅꯥꯒꯥꯗ ꯍꯧꯁꯟꯅꯔꯒ ꯇꯧꯕ ꯂꯥꯟꯅꯤ ꯍꯥꯏꯅ ꯁꯦꯡꯅ ꯉꯥꯡꯁꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯕꯟ ꯇꯧꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯈꯥꯃꯦꯟ ꯑꯂꯨ ꯇꯤꯜꯍꯧ ꯇꯔꯕꯨꯖꯅꯆꯤꯡꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯕꯟ ꯇꯧꯔꯕ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯕ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯣꯏꯗꯨ ꯌꯣꯟꯕ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯨꯅ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦꯕ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤ ꯈꯔꯅ ꯃꯤꯇꯣꯞꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯁꯦꯕ ꯃꯁꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯠꯇ꯭ꯔꯒ ꯁꯤꯐꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯅ ꯂꯧꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯀꯨꯀꯤ ꯑꯦꯁꯥꯁꯤꯅꯦꯠ ꯃꯩꯊꯩ ꯍꯥꯏꯕꯗꯤ ꯀꯨꯀꯤꯅ ꯃꯩꯇꯩꯁꯤ ꯂꯨꯝꯃ ꯍꯥꯠꯂꯦꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯨꯝꯃ ꯍꯥꯠꯂꯝꯗ꯭ꯔꯕ RPG ꯁꯤꯟꯅꯗꯨꯅ ꯔꯣꯀꯦꯠ ꯄ꯭ꯔꯣꯄꯦꯂꯔꯁ ꯒꯟ ꯁꯤꯟꯅꯗꯨꯅ ꯍꯥꯠꯂꯝꯗ꯭ꯔꯕ ꯏꯔꯥꯡ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯂꯣ ꯑꯦꯟ ꯗ ꯑꯣꯔꯗꯔ ꯄꯥꯏꯔꯤꯕ CRPFꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯪꯗꯕꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯇꯧꯕ ꯁꯥꯁꯣꯟ ꯃꯤꯌꯥꯝꯅ ꯁꯦꯝꯕ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔꯗꯨ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯃꯈꯣꯏꯅ ꯃꯤ ꯍꯥꯠꯅꯕ ꯑꯣꯔꯗꯔ ꯇꯧꯁꯜꯂꯨꯕꯗꯒꯤ ꯃꯤ 3 ꯑꯃꯁꯨ ꯈꯨꯗꯛꯇ ꯍꯥꯠꯄꯗꯒꯤ ꯄ꯭ꯔꯖꯥꯅ ꯁꯥꯎꯗꯨꯅ ꯍꯧꯔꯛꯄ ꯏꯔꯥꯡꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯁꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯀꯩꯗꯧꯕꯒꯤ ꯆꯠꯅꯤꯡꯗꯣꯔꯤꯅꯣꯕ ꯊꯕꯛ ꯁꯤꯠꯈ꯭ꯔꯕꯣꯠꯅꯦꯕ ꯑꯗꯨꯒ ꯂꯥꯟ ꯉꯥꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯁꯨ ꯑꯔꯨꯕ ꯊꯕꯛꯅꯦꯕ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯉꯥꯡꯁꯦꯕ ꯋꯥꯁꯤ ꯃꯁꯤꯗ ꯀꯅꯥꯁꯨ ꯁꯥꯎꯔꯣꯏꯕ ꯑꯗꯨꯒ ꯁꯤꯐꯥꯏꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯗꯤ ꯅꯈꯣꯏ ꯅꯟ ꯃꯅꯤꯄꯨꯔꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯤ ꯈꯪꯗꯅ ꯅꯈꯣꯏꯅ ꯃꯤ ꯀꯩꯗꯧꯕꯒꯤ ꯍꯥꯠꯂꯨꯔꯤꯅꯣꯕ ꯃꯤ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯍꯥꯠꯂꯤꯕ ꯑꯣꯐꯤꯁꯥꯔꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯖꯁꯀꯤ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯌꯦꯕ ꯃꯗꯨ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯥꯒꯤ ꯃꯊꯛꯇ FIR ꯑꯃ ꯆꯠꯂꯒ ꯗꯤꯜꯂꯤ ꯇꯥꯟꯅ ꯊꯥꯒꯗꯕꯅꯦꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯗꯨꯒꯨꯝꯕ FIRꯗꯨ ꯗꯤꯜꯂꯤ ꯇꯥꯟꯅ ꯊꯥꯗ꯭ꯔꯒꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯠꯀꯤ ꯖꯨꯔꯤꯗꯤꯛꯁꯟ ꯑꯦꯔꯤꯌꯥꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯔꯥꯟꯕ ꯑꯃ ꯂꯥꯛꯀꯅꯤꯕ ꯃꯁꯤ ꯂꯣꯅꯦ
ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯜ ꯄꯪꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯇꯨꯝꯗꯕꯒ ꯆꯥꯗꯕꯒ ꯊꯛꯇꯕꯒ ꯇꯧꯕꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯂꯥꯟ ꯉꯥꯛꯄ ꯍꯥꯏꯕꯗꯤ ꯑꯩ ꯈꯨꯠꯂꯥꯏ ꯄꯥꯏꯗꯦ ꯑꯩ ꯀꯅꯥꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯑꯃꯒ ꯑꯩ ꯃꯔꯤ ꯂꯩꯅꯗꯦ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯉꯥꯡꯉꯨ ꯑꯩ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯅꯁꯥꯒꯤ ꯙꯔꯃ ꯆꯠꯂꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯒꯅꯨ ꯙꯔꯃꯗꯤ ꯄꯥꯝꯕ ꯈꯨꯗꯤꯡ ꯆꯠꯂꯁꯅꯨ ꯒꯧꯔ ꯆꯠꯀꯦꯔꯥ ꯕꯨꯙ ꯙꯔꯃ ꯆꯠꯀꯦꯔꯥ ꯃꯗꯨꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯗꯕ ꯅꯠꯇꯦ ꯃꯗꯨꯗꯨꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯅꯠꯇꯦ ꯃꯤꯇꯣꯞꯁꯤꯡꯅ ꯗ꯭ꯔꯒ ꯌꯣꯟꯁꯤꯜꯂꯛꯄ ꯃꯩꯇꯩ ꯁꯃꯥꯖꯁꯤꯒꯤ ꯃꯥꯡꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯥꯡꯅꯁꯦꯕ ꯈꯟꯅꯁꯦꯕ ꯁꯥꯎꯔꯣꯏꯗꯕꯅꯤ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯁꯥꯎꯔꯣꯏꯗꯕꯅꯤ ꯀꯣꯃꯦꯟ ꯄꯨꯔꯒ ꯅꯪ ꯐꯨꯒꯦ ꯀꯥꯏꯅ ꯊ꯭ꯔꯤꯠ ꯇꯧꯗꯨꯅ ꯑꯗꯒꯤ ꯃꯥꯁ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕꯁꯨ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨꯗꯤ ꯃꯗꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯦꯕ ꯃꯤ ꯀꯤꯍꯟꯕ ꯙꯝꯀꯥ ꯇꯧꯕ ꯑꯗꯨ ꯇꯦꯔꯣꯔꯤꯁꯁꯤ ꯅꯥꯀꯜ ꯑꯃ ꯆꯠꯈꯤꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯠꯂꯝꯗ꯭ꯔꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯎꯁꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯑꯦꯔꯤꯌꯥ ꯑꯗꯥꯏꯗꯒꯤ ꯑꯣꯁꯤꯁꯤꯡꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯪꯅꯕ ꯇꯥꯅꯕ ꯇꯧꯗꯅ ꯃꯣꯏꯅ ꯃꯤꯗꯨ ꯀꯥꯞꯅ ꯍꯥꯠꯂꯨꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤ ꯁꯥꯎꯔꯛꯄꯅꯤ ꯍꯥꯏꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯁꯤꯃꯛꯇꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯉꯥꯛꯏꯕꯅꯤ ꯑꯩꯈꯣꯏ ꯆꯨꯝꯃꯦ ꯃꯁꯤ ꯃꯣꯏꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯣꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯊꯥꯖꯤꯜꯂꯛꯏꯕꯁꯤꯡ ꯀꯨꯀꯤꯁꯤꯡ ꯙꯔꯃ ꯑꯃ ꯂꯩꯇꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯦꯅꯔꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯁꯤꯐꯥꯏ ꯋꯥꯏꯕ ꯃꯗꯨꯒꯤ ꯆꯥꯔꯖ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯆꯥꯒꯗꯧꯕ ꯊꯛꯀꯗꯧꯕ ꯃꯌꯥꯝꯗꯣ ꯁꯤꯐꯥꯏꯁꯤꯡ ꯆꯥꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣই ꯉꯥꯡꯅꯁꯤ ꯙꯔꯃꯒꯤꯗ ꯉꯥꯡꯅꯒꯨꯝꯁꯤ ꯙꯔꯃꯗꯒꯤ ꯑꯃꯨꯛ ꯂꯥꯟ ꯍꯧꯔꯛꯇꯅ ꯇꯧꯅꯕ ꯏꯔꯥꯡ ꯑꯃ ꯁꯥꯔꯛꯀꯨꯝꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯐꯝ ꯇꯣꯛꯁꯤ ꯚꯣꯠꯁꯨ ꯅꯪ ꯄꯤꯅꯤꯡꯕ ꯄꯤꯌꯨ ꯑꯩ ꯀꯣꯡꯒ꯭ꯔꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯕꯤ ꯖꯦ ꯄꯤꯒ ꯑꯃꯐꯥꯎ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯑꯩꯗꯤ ꯀꯔꯤꯅꯣ ꯁꯤ ꯄꯤ ꯑꯥꯏꯅ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯦ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯅ ꯔꯦꯂꯤ ꯆꯠꯄ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯐꯖꯅ ꯉꯥꯛꯄꯤꯌꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯁꯨ ꯌꯥꯗꯦ ꯐꯖꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯒꯤ ꯆꯠꯊꯣꯛꯑꯣ ꯑꯗꯨꯒ ꯅꯈꯣꯏꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯍꯣꯜꯂꯒ ꯍꯩꯗꯣꯛꯑꯦꯕ ꯑꯩꯈꯣꯏꯁꯤ ꯒꯥꯔꯤꯅ ꯄꯨꯔꯒ ꯃꯁꯤ ꯂꯣꯅꯦ ꯁꯤ ꯑꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯅꯨꯡꯅꯆꯤꯡꯕ ꯊꯥꯕ ꯇꯧꯗꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤ ꯁꯤ ꯌꯥꯗꯦꯅ ꯅꯣꯏꯁꯤ ꯍꯥꯏꯅꯕ ꯑꯩꯈꯣꯏꯁꯤ ꯊꯤꯟꯒꯗꯕꯅꯦꯅ ꯃꯣꯏꯅ ꯊꯤꯟꯕꯤꯗꯅ ꯈꯣꯠꯇꯅ ꯐꯖꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯆꯠꯅꯁꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯏꯔꯥꯡꯁꯤ ꯃꯔꯨꯑꯣꯏꯅ ꯏꯟꯁꯔꯖꯦꯟꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯅꯤ ꯍꯥꯏꯕꯗꯤ CIR ꯀꯧꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯂꯣꯁꯤ CIR ꯍꯥꯏꯕꯗꯤ Control Insurgency Rules. Once again, I say to you to inform. Control Insurgency Rule ꯍꯥꯏ ꯃꯁꯤꯒꯤ ꯔꯨꯜ ꯑꯁꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯅꯤꯄꯨꯔ ꯂꯝꯗ ꯂꯥꯟꯁꯨ ꯍꯧꯗꯕ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇꯁꯨ ꯑꯁꯥꯎꯕ ꯎꯠꯇꯕ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯇ ꯊꯝꯒꯅꯨ ꯂꯥꯟ ꯍꯧꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯏꯕ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯣꯟ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯅ ꯁꯥꯎꯔ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯎꯕ ꯌꯥꯗꯦ ꯙꯝꯀꯥ ꯇꯧꯕ ꯌꯥꯗꯦ ꯃꯁꯤ ꯂꯣꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯉꯥꯡꯅꯤꯡꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯌꯥꯏ ꯑꯩꯅ ꯒꯧꯔ ꯙꯔꯃ ꯆꯠꯄꯗ ꯑꯩ ꯆꯠꯆꯕ ꯌꯥꯏ ꯃꯩꯇꯩ ꯙꯔꯃ ꯆꯠꯄꯗ ꯑꯩ ꯆꯠꯆꯕ ꯌꯥꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯄ ꯃꯇꯝꯗ ꯆꯠꯆꯕ ꯌꯥꯏ ꯀꯔꯤꯝꯇ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯂꯝꯕꯗꯒꯤ ꯑꯃꯨꯛ ꯑꯩ ꯇꯣꯛꯑꯒꯦꯗ ꯃꯁꯤ ꯃꯩꯇꯩ ꯙꯔꯃ ꯆꯠꯄꯁꯨ ꯌꯥꯏꯌꯦ ꯃꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯥꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯁꯤꯗ ꯑꯩ ꯆꯠꯆꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤꯒꯤ ꯃꯔꯛꯇ ꯙꯔꯃꯒꯤ ꯃꯇꯥꯡꯗꯗꯤ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯩꯇꯩ ꯂꯩꯔꯝꯕꯗꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯜꯂꯛꯄꯗꯨ ꯀꯔꯤ ꯀꯧꯒꯦꯕ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯝꯕꯗꯒꯤ ꯃꯩꯇꯩ ꯙꯔꯃ ꯑꯣꯜꯂꯛꯄꯗꯨ ꯏꯪꯒ꯭ꯔꯥꯖꯤꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯏꯖꯨꯀꯦꯁꯟ ꯀꯧꯏ ꯃꯥꯁ ꯃꯦꯗꯤꯌꯥ ꯀꯧꯏ ꯃꯁꯤ ꯑꯗꯨꯅ
मसी करी कौगेबा इंग्राजी साजल्लगने ngang नतब इसाना इंग्राजी ngang साजल ngang नतब मीगी लेतबदु सेमजल्लगा साजल्लगा ngang धर्म रोम तो पुसलनबा को साउनरम तो मदु तौनो कानरोय मदु धर्म दुदिने चटलसु याई चत्रसु याई इंथना लैसे मी खनागुमसे सैनगुमसे मीबु नुंसिबु तमसे हाइबा खकने कैदरबा धर्म हैसिति सेतै नते निशा चागनो यु थकनो मी हाटकनु हाइबनि अचौ पापने मसी अदुबु अखोना हाइनिंगबदि करिनो हाइबा तारगदि अदुंबा हिंदू ओइरमदि मैतै ओइरमदि हिंदू ओन खरे मरमदि निंगथौ सिंगना संदिदास गोसाई मथंदि मतंग मतंग सोरगनि हिंदू ओइरे मदु खोइ साउद्रे ओइजरो यारे अदुदगी मैतै ओइरमदि हिंदू ओइबदु इंग्राजीदे करी कौगे हाइबसिदि एगी एजुकेशन हादिसि एजुकेशन द संदोगो चेनेने हाइबनि एपोस्टेट नत्रगा एपोस्टेसी कौवे सी हाइगदबा साजल्ल ngang नतब जुमदबिदा साजल्लगा मसे मीजि तवेना तक्सनतब मीगी लेबाका तौबुद अखोय लेबाका तौबु यारोय मीगी था लेबाका सन्नबिदि अखोय लेबाका सन्नबु यारोय मरमदि मै अखोय मितै से तोंगानबा जाति मनेबो अरे मीगी लेबाका सन्नरिबा गौर धर्म तो अखोय लेबाका सन्नहिबा सन्नरिजि हेंजल्लेबो मोगी लोहोंगो तो मी अहोंदो फमे अखोयगिदि चावना फमे मथु सोमदा नैनगुमसे अदुबु आइना हाइबदि धर्म अमदगी धर्म ओलपदुबु एपोस्टेट नत्र एपोस्टेसी कवि नत्रगा एबांडन हाइबियो कनागुम एक्स वाई जे तइना सावर nganगबुसु नते मसी मियामदे ज्ञान दाहनबदुनि लाल लसि लैतनबनि शांति लेरनबनि लान तौना खोइ चाब यारोय सेबोट माइरेन आलू जुजाक पुथोइबो मयामदे योनबसितदि मोय मतोम चाब ngमय मांगनिबो ngasi ban tौरिबा इमाय बे सिंगना कोलाउ लाउरिबसु मोय तौनिंग बनते सिफाई सिंगना हारिबो लो असि खंगदबिदा मितै अहुम हालुबदि अमुक हेना पाक्थोक चाक्थोक खरे अमुक हेना पिकलिबा आंगांगनी हालुबदि तोरंग लाउबिदा अमुक हेना वाना लेंगरे खुदकता हाटबदुदि मोय लाले मसिगी लो CIR हारिबा कंट्रोल इंसर्जेंसी रूल लसि सिंगद थांगदबनि मणिपुर तंपाक थमोइदबनि हाइबसि अइना मयाम भंद खंजरिबा सुवाइनस मसा ताना ताना nganबियो कराइदगी धर्म रो न पुसल्लागा अदे अदुदा तौरगाना वा थोंनबा अमा थोइंदा अमा लोइदनबसि तौरइदबनि अदुना सही अहुम हेले अखोइ वारे हाइबसि खोइ हाइनिंगदे खोइ सुंगा वारो मैते खोइ केरो वादोइनो वादोइसि सिंगद लेरबो कुकिंग नक्तन वागदबनि मखोइगी लमदो नत्तेबो मोइदि लैरु नागागी मफम मोइ चंगसले मैते मफम चंगसले मोइदि लान तौनतन उपाय लेते हैबा अदुना अखोइना पुलिस डिपार्टमेंट ओसी सिंग करिगी मासौसांग मयाम लैये अखोइगी आंगांग सिंग मयाम मखोइसु अखोइना ताथि तोइना तगुमसे हाइनबा तानबा यासे अदुगु सिपाहीगी केमदा संग तारगसु सिपाहीदुना ज्ञान तादबि कापुरना तौरे अदुगु सिपाही अफबो ऑफिसर सिंगदी लोइना फटबदि नते फटा खरना मांगथरेबा अफबा ज्ञान ताबो ऑफिसर सिंगदी कमाइना तौगे हाइमुद पुलिस स्टेशन दगी पाउ लौबा अदुगा पुलिस स्टेशन अमदगी ऑफिसर सिंगदी हंगगा मसि तौबो याबरा यादरबि खन्नैयेबा हजिकिसिदि खन्नबा याउदना मी अहुम खुदकता हाटो ओरु तारदि मदुदि याररोय मदुदि प्रजाना सावगनि मदुदि मतांगदो ऑफिसरदुगी मतांगदा फोरफेट तौबरा नत्र मी हालिबा संत्री तारिबा मीदुगी मथक्ता इंक्वायरी तौबरा अमा चथगदबनेबा नत्रदि लाख तरा पीरगा तुमिन तोथोखरदि मथंगदा मदुगुम सिंगबदो ट्रायल तहौदा तारदि जज की मखादा ट्रायल तहौदा तारगदि अमुकसु मथंगदा हालादि दो इरांदु लोइ नायररोय अदुना असिगुम्बा इरांग सिंगसे लोइगे हाइना खल्लबा नत्रगा लहलोइना हाइबा तारगदि कमाइ तौरगा लहलोइदगे हाइबा सोमदा सानासेबा वारिदु अइना गौ धर्म हुल्लुर कैसु कानरोय अइना क्रिस्टियन हुल्लुर कैसु कानरोय अइना अइगी मैतै
ꯍꯨꯜꯂꯨꯔ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯤꯕꯁꯦ ꯀꯃꯥꯏꯅ ꯉꯥꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯖꯦ ꯃꯩꯇꯩ ꯑꯃ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯍꯟꯊꯩꯑꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯕꯗ ꯁꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯤꯟꯅ ꯌꯥꯕ ꯃꯩꯇꯩ ꯑꯍꯨꯝꯕꯨ ꯍꯥꯠꯇꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯄ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯕꯨ ꯑꯩꯅ ꯈꯣꯏꯔꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ ꯂꯣꯁꯤ ꯆꯤꯡꯒꯤ ꯂꯝꯗ ꯊꯝꯕꯤꯌꯨ ꯃꯩꯇꯩ ꯂꯝꯗ ꯊꯝꯕꯤꯒꯅꯨ ꯃꯁꯤ ꯑꯣꯟ ꯔꯤꯀ꯭ꯋꯦꯁꯅꯦꯀꯣ ꯑꯩꯅ ꯇꯦꯔꯣꯔꯤꯁ ꯁꯥꯔꯒ ꯆꯩ ꯊꯥꯡꯗꯅ ꯅꯠꯄ ꯅꯠꯇꯦ ꯑꯩꯅ ꯕꯦꯚꯥꯔ ꯑꯃꯒ ꯂꯣꯏꯅ ꯃꯩꯇꯩ ꯑꯁꯤ ꯌꯥꯝ ꯕꯦꯚꯥꯔ ꯂꯩꯕ ꯊꯧꯒꯜꯂꯣꯟ ꯂꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯑꯌꯥꯝꯕꯗꯤ ꯊꯕꯛꯁꯤ ꯑꯣꯐꯤꯁꯇ ꯑꯝꯇ ꯇꯧꯔꯝꯗ꯭ꯔꯦ ꯃꯤꯇꯣꯞꯅ ꯂꯣꯏ ꯇꯧ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯊꯕꯛ ꯐꯪꯗꯕ ꯃꯤꯇꯩꯁꯤꯡꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯆꯤꯡꯒꯤ ꯂꯝꯗ ꯃꯤꯖꯣꯔꯥꯝꯗ ꯗꯦꯁ ꯑꯇꯩꯗ ꯆꯠꯂ ꯇꯧꯔꯝꯃꯦ ꯃꯔꯝꯗꯤ ꯃꯩꯇꯩꯅ ꯍꯩꯔꯤꯕ ꯑꯪꯀ ꯃꯈꯣꯏꯅ ꯋꯥꯏꯔ ꯁꯤꯟꯅꯔꯤꯕꯅꯤ ꯀꯝꯄꯨꯇꯔꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩꯁꯤꯡꯗꯒꯤ ꯂꯧꯔꯤꯕꯅꯤ ꯅꯣꯂꯦꯖꯁꯦ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯄ꯭ꯔꯣꯖꯦꯛ ꯁꯥꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯒꯤ ꯆꯤꯡꯕ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯂꯧ ꯎꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯦ ꯊꯥꯡꯒꯣꯜ ꯄꯥꯏꯕꯗꯤ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯦ ꯈꯪꯗꯅ ꯆꯪꯉꯨꯕꯅꯦꯕ ꯁꯤꯐꯥꯏꯒꯤ ꯂꯣꯗꯨ ꯈꯪꯉꯕꯗꯤ ꯃꯥ ꯆꯪꯒꯗ꯭ꯔꯣ ꯈꯪꯗꯕ ꯃꯤꯗꯨꯕꯨ ꯀꯩꯗꯧꯕ ꯍꯥꯠꯂꯤꯕ ꯈꯪꯗꯕ ꯃꯤꯗꯨ ꯍꯥꯠꯁꯨ ꯍꯥꯠꯇꯣꯛꯄ ꯑꯗꯨꯒ ꯂꯥꯟꯕꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯦꯅ ꯍꯥꯏꯕꯁꯤ ꯍꯥꯏꯒꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯩꯇꯩꯅ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯑꯃ ꯂꯧꯔꯤꯕ ꯃꯗꯨꯗꯤ ꯂꯣꯟ ꯈꯪꯗ꯭ꯔꯒꯗꯤ ꯅꯣꯏ ꯁꯤꯐꯥꯏ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯃꯣꯏꯔꯥꯡꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯕ ꯌꯥꯏ ꯀꯨꯝꯕꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯁꯦꯠꯇ ꯐꯥꯎꯅꯔꯒ ꯈꯨꯗꯛꯇ ꯂꯧꯕꯗꯨ ꯁꯦꯀꯦꯟ ꯊꯣꯠ ꯑꯃ ꯂꯩꯌꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯂꯩꯇꯦ ꯑꯗꯨꯇꯥꯔꯗꯤ ꯃꯁꯤ ꯂꯤꯗꯔ ꯑꯣꯏꯕꯁꯤꯡꯁꯤ ꯆꯦꯛꯁꯤꯟꯕ ꯈꯔ ꯋꯥꯠꯂꯦ ꯑꯦꯂꯔꯠ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯟꯁꯤ ꯂꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯂꯣꯏꯗꯣꯏꯅꯣꯕ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯅꯥꯅ ꯂꯣꯏꯗꯣꯏꯅꯣꯕ ꯆꯍꯤ 3 ꯍꯦꯟꯒꯠꯂꯛꯄꯗ ꯁꯨꯝ ꯂꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯁꯦꯔꯥꯟꯅꯅ ꯋꯥ ꯉꯥꯡꯕꯁꯤꯡꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯙꯔꯃꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯔꯥꯟꯅ ꯙꯔꯃꯒꯤ ꯅꯠꯇꯦꯕ ꯁꯤꯗꯤ ꯙꯔꯃ ꯆꯠꯄ ꯃꯤ ꯑꯃꯇꯅ ꯏꯔꯥꯡ ꯍꯧꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯊꯕꯛ ꯆꯤꯟꯅ ꯂꯩꯖꯔꯤꯕ ꯃꯗꯣꯝ ꯂꯦꯞꯆꯔꯤꯕ ꯑꯐꯕ ꯑꯣꯐꯤꯁꯥꯔ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔꯅ ꯍꯧꯕ ꯂꯥꯟ ꯅꯠꯇꯦ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯥꯔꯅ ꯍꯧꯕ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯃꯤꯅ ꯍꯧꯕ ꯅꯠꯇꯦ ꯍꯧꯔꯤꯕ ꯂꯥꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯂꯥꯟꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯝꯃꯣꯏ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯒꯕꯔꯅꯔꯅ ꯉꯝꯃꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯝꯃꯣꯏ ꯀꯅꯥꯅ ꯉꯝꯒꯗꯒꯦꯕ ꯀꯅꯥꯅ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯍꯪꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯉꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯣꯡꯕ ꯅꯠꯇꯦ ꯄꯩꯁꯥ ꯃꯥꯡꯉꯦ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯉꯤꯕ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯤꯗ ꯑꯔꯥꯟꯕꯗꯤ ꯃꯌꯥꯝꯅ ꯇꯥꯍꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯉꯥꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯅꯕ ꯑꯩꯅꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯄꯅꯦꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯆꯍꯤ 3 ꯍꯦꯜꯂꯕ ꯃꯇꯝꯗ ꯁꯦꯟ ꯁꯤꯀꯤ ꯑꯃ ꯊꯣꯛꯇꯅ ꯂꯩꯕꯁꯤ ꯋꯥꯃꯟꯈ꯭ꯔꯦ ꯃꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣꯕ ꯆꯤꯟꯗꯗꯤ ꯍꯥꯏꯅꯤ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨ ꯇꯧꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯐꯥꯎ ꯑꯃꯁꯨꯡ ꯗꯟꯗꯤ ꯄꯤꯌꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯗ꯭ꯔꯕꯅꯦꯕ ꯁꯤ ꯀꯌꯥ ꯑꯃ ꯃꯤꯆꯝ ꯌꯥꯎꯔꯤ ꯃꯩꯇꯩꯗꯁꯨ ꯀꯌꯥ ꯑꯃ ꯂꯥꯟꯗꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯣꯏꯍꯜꯂꯤꯕ ꯄꯨꯝꯅꯃꯛꯇꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯒꯤ ꯃꯤꯁꯤ ꯄꯪꯍꯥꯠꯇ ꯍꯜꯂꯛꯄꯅꯦꯕ ꯃꯁꯤ ꯃꯤ ꯍꯥꯠꯄꯁꯤꯗꯤ ꯂꯣꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯧ ꯅꯠꯇꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯧ ꯅꯠꯇꯦ ꯃꯥꯗꯤ ꯈꯔ ꯉꯥꯡꯉ ꯇꯣꯛꯄꯅꯤ ꯇꯁꯦꯡꯅ ꯊ꯭ꯔꯨꯗ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯦꯁꯅꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯑꯥꯔꯇꯤꯀꯜ 352ꯁꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯨꯃꯥꯏꯅ ꯈꯪꯉꯒ ꯉꯥꯡꯁꯦꯕ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩꯅ ꯁꯥꯖꯜꯂꯒ ꯉꯥꯡꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯏꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯁꯥꯁꯣꯟꯗ ꯏꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯩꯈꯣꯏꯅ ꯈꯟꯂꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ is formed our people democracy form of the government is formed by our people ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯁꯥꯁꯣꯜ ꯑꯁꯦ ꯑꯣꯇꯣꯀ꯭ꯔꯦꯁꯤ ꯅꯠꯇꯦ ꯃꯤꯂꯤꯇꯔꯤ ꯁꯥꯁꯣꯟ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯈꯜꯂꯒ ꯁꯦꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦꯅ ꯈꯟꯕꯗꯨ
ꯑꯗꯨꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯣꯏꯅ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯁꯣꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯁꯤ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯃꯠꯇ ꯍꯥꯏꯗꯕꯁꯤ MLA ꯑꯣꯏꯔꯁꯨ ꯚꯣꯠ ꯀꯥꯈ꯭ꯔ ꯇꯨꯃꯤꯟ ꯂꯩꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯊꯪꯗ ꯀꯥꯈꯤꯗ꯭ꯔꯪꯇ ꯍꯥꯏꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯁꯤ ꯄ꯭ꯔꯖꯥ ꯁꯥꯎꯔꯣꯏ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯣꯏꯁꯨꯅꯦ ꯅꯊꯧ ꯐꯖꯅ ꯇꯧ ꯑꯥꯔꯃꯤꯁꯤꯡ ꯅꯈꯣꯏꯅ ꯐꯃꯔꯥꯡ ꯍꯟꯗ꯭ꯔ ꯃꯤꯇꯩꯗ ꯀꯥꯞꯀꯅꯨ ꯔꯤꯂꯦ ꯆꯠꯂꯤꯉꯩꯗ ꯃꯣb ꯕꯣꯝ ꯀꯥꯞꯁꯟꯒꯅꯨ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯟꯒꯅꯨ ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯀꯅꯨ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯗꯤ ꯀꯔꯤꯅꯣ ꯁꯣꯏꯔꯦꯕ ꯑꯗꯨꯗꯤ ꯅꯦꯁꯅꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯑꯥꯔꯇꯤꯀꯜ 352ꯁꯦ ꯑꯔꯥꯟꯕ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯃꯩꯇꯩꯒꯤ ꯃꯊꯛꯇꯗꯤ ꯇꯧꯔꯣꯏꯗꯕꯅꯦ ꯃꯁꯤ ꯃꯤꯇꯣꯞ ꯆꯪꯉꯛꯏꯕ ꯃꯤ ꯂꯨꯝꯃ ꯍꯥꯠꯂꯕ ꯀꯨꯀꯤ ꯑꯦꯁꯥꯁꯤꯅꯦꯠ ꯃꯩꯊꯩ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯆꯠꯊꯒꯗꯧꯕ ꯂꯣ ꯑꯗꯨꯅꯤ ꯑꯃꯨꯛꯀ once again I remind you National Emergency Article 352 will be declared against the terrorists, those who are assassinated at Torong Laubi, and there will be investigation. Those who are died, 3 civil persons, they were innocent, so they entered into that of the CRPF camp. 하이브디 미samnina khangdana changubneba moina lal hoge natraga sifai do hatge nate haibneba nakoina manipur chiang cha thoe aduga noi thabak chi tawde chingda lege haide adu noina leiriba noina pairba khulai de khoi piro khutaka tanage haibneba aduda pawdu phangno watpudigi moina kirna moi khulai mundore kaina charge toction ba khulai sang haibasi arsenal kawi sifai gi thamiba khulai do arsenal kawi madudi under lock and key di yam section na thamgre madula kaisu changno thugai bising amo maduda moina am panjhallaga sumaina tawududi mi ahum harkhibududi pajana khoisaungna ribani masi matungda tawidana ba leader oiriba manipur gi officer sing aduga army gi leader sing chief of army staff I on request to check your department very well not further happening crime and crisis in Manipur to solve and to bring peace. You will be orders to the hill areas for the combing operations under the laws of the National Emergency Article 352. Maitais were all innocent people. Don't keep that CIRs in the Sunnyvale area instead of this unit again to control over all army and all the departments and to check all the areas of the hill areas of the Kuki terrorists how to terrorize in Maitais areas. This must to say, I conclude my speech to bring peace to all the citizens of the India through honors, Chief of Army Staff, through honors, our police department. To say I conclude now. Thank you all for looking at my videos. BOA until then, next video is coming to you.